Hairiba singasi August ki tang mangada Kuki CSO Working Committee urkulok total shutdown satakibagi saktamamani hari. Amaromdana ngasi thokiba thawdo amada ngasi August ki tang mga English nga kunga tarukta Nambalok River ki matak saba Valley Bridge akanba ising isaw na Paithokhre habagi video footage sama na social media sinda viral oirakli hairiba Valley Bridge Nambalok River ki matak laiba Satrik Village Kamjong district ki manung sana laiba hairiba jaga asida ngasi August ki tang mga English nga kunga tarukta akanba isingi tural imaina sentha tunu pukhra ba wapung mapung dorok ga loinana Haojik2 akan manung tabana maram oiraga Kamjong district ki manung sana lairiba torel imai kaya ama lepa letena imai wong khalak leba wapam yauna phungdorakli yamna maru oiriba pawmana hairiba Kamjong district ki manung sana laiba Samphung block ki manung sana laiba Indo-Myanmar border Satrik village amasum atopa villages taragani thoi hairiba sing villages sigi oina di hairiba Valley Bridge Nambalok River gi mathata lairiba si lifeline oiriba yamna maru oiba thong amasu oiribani ningsingba yabadi hairiba thong si haukiba July gi tang kunga mathu English ngani ga kunga tarukta afaba makhal gi aho bomb sizinaduna Kuki arm militant singna thugwa khiba lairabani Satrik to Kamjong we pong we thong Pichwe ra chala na le tho ra khal ji shombang le dele Kamjong salik jon na thai dele ha bye bye ne ko Satrik we pong upay may Thari leke ko manaktale ba junta regime gi kala mapung phana takhok ngang khre KNU Kare National Liberation Army KNLA amasum sumshinaba resistance group singi military wing oiriba Kare National Unions KNU na nodal singsang gi nongpok thangmada leiba junta regime gi military kalam ama mapung phana takhok ngang khre raina phongdorakli Lobasina nan phongtura khiba warol regime gi division kungani thogi makhada leiba light infantry battalion 203 amasum 210 na ningtokaba numita KNU gi taruk suba brigade na control toriba territory atuda sangsilakhibani madura KNU na mapung phana khuthanduna sangsilakhiba singa du takai bangam khibani haina phongdukhi KNLA Colonel Sodar Bogi lusing makhada akan mamong na numay kamnaki Sikhiba singadugi manung regime gi light infantry battalion saniga ahungi commander level gi officer amasu yawi hari report asina makhatara tunu khulai amadi nungmai maru kya lokhatlaga asiba regime gi army singadudi maphamadu adumak thamlakhi hari haujumaki oina asiba masingadu punna kaya no haibadi phongdorakri Thailand amasu Myanmar border gi paringda laiba Mayawadi gi kha thangba sarukta haukiba sahi gi November thadagi regime gi force in resistance group singadubu takai duna maphamadu lauksinana bokona rakhibani Isterasida dingi case hangalakpadagi Jennings section thorang lakhri Manipur dingi case masing hangalakpadagi section thorang lakhnaba health directorate na khangalakri hari Hiramasiga Mari Lainana Jennings ki medical superintendent professor Lokesona Thokpasiro Lamada Jennings the dingi case ni haina singnaba anaba lakhu matamda khudakta mingchan sinduna phibam lugadaba oiragadi ward ta thajingadabani makhatana hana aruba case HW amadi ICU da thamnaba thorang tawduna lainaba khanthi Hiramasiga Mari Lainana medicine pediatrics amadi senior medical officer in charge amadi casualty gi doctor in charge puribasina dengi ni haina singnaba anaba lakhu da khudakta lengsa thaba hogadabani masiga loinana Jennings ki blood center dengi case ki anaba sing I watana fonganaba thorang tawduna laigadabani Jennings ki medical store dengi ga mari lainana IV fluid amadi mari lainaba hidak langthak sing awat pa lehelodabani lab service ki oina CBC hematocyte estimations
liver function test amadi dengue diagnostic test hanadagi hangadabani masigidama biochemist microbiology amadi pathology department ki head of department sing matam pumada dengue ga mari lenaba case singi test over lakpada apan mathokandana ba khudak test ki khudong saba phangana ba sem saduna legadabani hari khongthang asi manipur dengue ki positive case wangkhalakadagi ni haidin su paus da makhatari Committee on Tribal Unity Kotugi Mekai Digi Tadurakune have a zero among August Kitamaga English Naniga Kun Tarukta Public Advisor in a top of zero Lashida UNC United Naga Council Inter-District Blockade NS to the Lepalatina Sanction Liba Sigi Faukum Oina Cookies of Peoples in a Kampupi District Satarakpa Yaning the Utpalakpa do August ki tang mari English nganiga kunga taru haibadi ngarang amuhana review tawre maduga apun moina warep lawre madudi UNC na mokoina thangziliba inter district blockade asi handok triba phawa makhatana counter blockade chathakigin habu wafam asi phungdorakli makhatana palakliba warol amana makhatana hariba lambi asida highway asida passenger sing sathoksin tawada ayat apan piroi sathoksin tawu yagani haba panbaga loinana madubu empty vehicle sing verification amasum proper checking chathagani haba wafam asini July thada nungmaina kaptuna personal ani misam ahum hatki yung puntraga mari gari taruk mai thaki Manipur amasum yunalangan state asigi law and order gi phibam phagat hanana ba amasum thawaning da thaudok sing thola handana ba anauba BJP ama thangjalakpaga loinana CRPF gi battalion ani gi cobra personnel sing deploy tarok labasu mamang thada security personnel ani yauna misam ahum nungmaina kaptuna hatki Yung kuntraga mari amasung gari taruk mai thaki thaudok sing asigi mathakta mafam ahumda bom thamlambaga loinana mafam amadana pokhailamki media amana khomjinba report ki matung ina mamang thagi amagi ayuk amasung nungthilda KNA B ni singnaba singna kamjong district ki sasat PS na konwa Indo Myanmar border pillar number 113 ga naknariba Faizol Kuki khul Sanklaruk Naga Kulamadi Hoining Thanada Yum Taragatret Maitatoki July Anida None District ki Nungba PS na Konba Like Kot Kuki Kul Yum Taruklom Maitaki July Mangagi Nungtilda Kangpopi District ki Geljang Subdivision gi Thingkhos Khong Kulda Yum Ani Maitaki July Marigi Numidang Pung Taramathuram Tarakpadana Thongju AC ki ex MLA Bijoy Koijam gi Faiza Laitongda Leiba Yumna Sakangdaba Singna hand grenade ama langsilamki July taruki nungtilda urkul district ki nungsangkul sa taraki bi imbusta nifu suba AR gi personal nisiki July taraki nungtilda MU gi awang thangba gate manakta sakangdaba singna bom ama pukhayan ki July taraga mathugi nungtilda 57 Mountain Division gi kemka naknariba laimakong singmang gi Meetei gi yum taruk mai tharambada yum ahum tumna saki July taraga marigi numidang Sanapati gi Oklong kulda leiba